ꯋꯥꯔꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯕ ꯂꯩꯖꯗꯕ ꯃꯣꯏꯒꯨꯝꯕ ꯑꯣꯏꯅ ꯍꯥꯞꯄꯤꯕꯅ ꯐꯩ ꯃꯃꯥ ꯏꯆꯥ ꯇꯣꯝꯊꯤꯜꯒꯤ ꯂꯩꯐꯝ ꯈꯪꯂꯛꯂꯕꯔꯣ ꯍꯪꯂꯛꯂꯕꯣ ꯏꯌꯥ ꯅꯨꯄꯥ ꯑꯗꯨꯗ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯍꯪꯂꯛꯑꯦ ꯃꯐꯝ ꯐꯖꯅ ꯇꯥꯛꯂꯛꯑꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯃꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒ ꯍꯣꯏꯅꯦ ꯃꯃꯥ ꯍꯌꯦꯡ ꯍꯦꯛꯇ ꯉꯟꯅ ꯆꯠꯂꯨꯔꯁꯤꯅꯦꯍꯦ ꯍꯔꯥꯎꯔꯦꯅꯦꯍꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯇꯣꯝꯊꯤꯜꯒ ꯎꯅꯔꯅꯤ ꯈꯟꯕꯗ ꯑꯩꯁꯨꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯍꯔꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯍꯌꯦꯡꯁꯦ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯦ ꯑꯩꯗꯤ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯧꯖꯥꯟꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯥꯟꯕꯤꯌꯨ ꯉꯁꯤꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜꯒꯤ ꯌꯨꯝꯗ ꯆꯠꯀꯗꯕ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯕꯨ ꯍꯧꯈꯤꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯏꯆꯥ ꯇꯣꯝꯊꯤꯜꯒ ꯎꯅꯔꯅꯤ ꯈꯟꯕꯗ ꯉꯁꯤꯗꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯃ ꯊꯕꯛꯀꯤ ꯍꯪꯕ ꯂꯥꯛꯑꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯣꯏ ꯏꯃꯨꯡꯗꯣ ꯃꯇꯣꯝꯇꯅꯦꯁꯨ ꯍꯥꯏ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯩꯅꯦꯁꯨ ꯍꯥꯏ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯑꯗꯣ ꯃꯥꯁꯦ ꯌꯥꯎꯍꯟꯕꯤꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯁꯥꯁꯨ ꯁꯥꯔꯤ ꯂꯣꯏꯗꯣꯔꯦ ꯑꯁꯤꯒꯤ ꯉꯥꯏꯔꯔꯣꯏꯒꯦ ꯑꯗꯨꯝ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯇꯧꯅꯔꯒ ꯌꯥꯎꯍꯟꯕꯤꯔꯒꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯈ꯭ꯔꯤꯗꯨꯕꯨ ꯃꯥꯕꯨ ꯂꯥꯛꯇꯣꯔꯤꯕ ꯖꯥꯠꯂꯥ ꯂꯥꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯗ ꯂꯥꯛꯂꯗꯤ ꯐꯅꯤ ꯂꯥꯛꯑꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯍꯥꯏꯕꯤꯔꯒꯦ ꯃꯃꯥ ꯏꯆꯥ ꯇꯣꯝꯊꯤꯜꯒꯤ ꯌꯨꯝꯗ ꯆꯠꯄꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤꯔꯣ ꯑꯩꯗꯤ ꯎꯅꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯑꯦ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯉꯟꯃꯟꯗ꯭ꯔꯣ ꯇꯨꯝ ꯍꯧꯕꯒ ꯆꯠꯁꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯁꯤ ꯀꯩꯅꯣ ꯉꯟꯃꯜꯂꯤ ꯍꯧꯖꯤꯛꯇꯤꯏꯁ ꯂꯣꯏꯔꯦ ꯃꯣꯏ ꯄꯥꯕꯨꯡꯁꯤꯁꯨ ꯇꯨꯝ ꯍꯦꯛ ꯍꯧꯕꯒ ꯆꯠꯂꯁꯤ ꯍꯥꯏꯅꯤ ꯍꯦꯛꯇ ꯑꯩꯗꯤ ꯃꯃꯥ ꯎꯅꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯁꯤ ꯍꯥꯏꯔꯤꯕꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯆꯠꯁꯦꯕ ꯆꯠꯂꯣꯏꯗꯤ ꯍꯥꯏꯗꯦꯗꯅ ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯉꯤꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯟꯃꯜꯂꯤ ꯍꯥꯏꯕ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯊꯣꯛꯑꯒ ꯍꯣꯔꯦꯟ ꯆꯠꯁꯦ ꯍꯥꯏꯕꯅꯤ ꯍꯣꯏꯗ ꯍꯣꯏꯗ ꯃꯃꯥ ꯑꯩꯁꯨ ꯏꯆꯥ ꯇꯣꯝꯊꯤꯜ ꯑꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯅꯦꯍꯦ ꯃꯃꯥ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯌꯥꯝꯅ ꯊꯦꯡꯒꯠꯂꯛꯂꯦ ꯏꯆꯥꯅꯨꯄꯥꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯩꯁꯨ ꯉꯜꯂꯤ ꯍꯥꯏꯗꯅ ꯍꯧꯒꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯥꯅꯨꯄꯥꯅ ꯑꯗꯨꯝ ꯍꯜꯂꯝꯂꯦ ꯋꯥꯀꯤꯡ ꯆꯠꯄꯁꯦ ꯏꯄꯥꯅ ꯏꯆꯥꯗꯒꯤ ꯑꯃꯨꯛꯇ ꯍꯥꯟꯒꯦ ꯍꯥꯏꯕꯁꯦ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯀꯥꯎꯏꯅꯦ ꯃꯃꯥ ꯑꯩ ꯉꯔꯥꯡ ꯍꯥꯏꯒꯦ ꯇꯧꯕꯗꯣ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯉꯁꯤ ꯂꯨꯍꯣꯡꯂꯤꯌꯦ ꯑꯗꯨ ꯑꯩ ꯉꯟꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯂꯨꯅ ꯁꯤꯟꯅꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯃꯔꯨꯞ ꯑꯗꯨꯅ ꯆꯥꯛꯁꯨ ꯃꯈꯣꯏꯗ ꯆꯥꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯆꯥꯛ ꯆꯥꯔꯒ ꯏꯪꯅ ꯇꯞꯅ ꯂꯥꯛꯀꯦ ꯍꯥꯏꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯁꯥꯎꯔꯛꯂꯤꯕ ꯑꯗꯣ ꯑꯩ ꯆꯠꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯦ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯨꯍꯣꯡꯕꯒꯤꯕꯣ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯃꯃꯥ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯌꯥꯝꯅ ꯂꯨꯅ ꯉꯔꯥꯡ ꯁꯤꯟꯅꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤꯅꯦꯍꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯀꯅꯤꯗ ꯍꯧꯖꯤꯛ ꯆꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦ ꯄꯥꯕꯨꯡ ꯅꯆꯥꯁꯨ ꯀꯥꯎꯏꯅꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤꯁꯨ ꯃꯤꯇꯤꯡ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯄꯨꯟꯅꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯄꯥꯕꯨꯡ ꯅꯆꯥꯁꯨ ꯏꯃꯥ ꯅꯆꯥꯁꯨ ꯉꯔꯥꯡ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯥꯎꯗꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯉꯁꯤ ꯑꯩ ꯈꯤꯇꯪ ꯉꯟꯅ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯏꯃꯥ ꯑꯗꯨ ꯆꯥꯛꯇꯣ ꯈꯤꯇꯪ ꯉꯟꯅ ꯊꯣꯡꯕꯤꯔꯣ ꯑꯦ ꯀꯔꯤꯅꯣ ꯃꯤ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯂꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣ ꯊꯣꯡꯂꯨꯔꯒꯦ ꯏꯃꯥꯅ ꯀꯨꯏꯔꯣꯏꯗ ꯆꯥꯛ ꯊꯣꯡꯕꯗꯤ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯑꯗꯨ ꯉꯔꯥꯡꯅ ꯍꯥꯏꯔꯕꯗꯤ ꯐꯒꯗꯕ ꯐꯔꯦ ꯏꯃꯥ ꯊꯣꯡꯂꯨꯔꯒꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯪꯖꯔꯨꯈꯤꯒꯦ ꯄꯥꯕꯨꯡ ꯅꯆꯥ ꯆꯪꯖꯔꯦꯀꯣ ꯍꯣꯏ ꯆꯪꯂꯣ ꯉꯔꯥꯡꯅ ꯀꯣꯛ ꯍꯥꯏꯔꯗꯤ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯗꯕꯤ ꯆꯠꯄꯤꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏꯅꯦ ꯌꯥꯝꯅ ꯂꯨꯅ ꯁꯤꯟꯅꯔꯛꯈ꯭ꯔꯕꯅꯤ ꯃꯔꯨꯞ ꯑꯗꯨꯅ ꯆꯥꯛꯀ ꯆꯥꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯗ ꯑꯩꯅ ꯆꯥꯗꯨꯅ ꯑꯃꯨꯛ ꯆꯠꯂꯕꯗꯤ ꯋꯥꯔꯧꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯕꯅꯤꯅꯦꯍꯦ ꯋꯥꯈꯜꯁꯤꯗ ꯀꯩꯒꯤꯅꯣ ꯈꯟꯖꯥꯟꯅꯔꯤꯕꯣ ꯆꯥꯛꯇꯣ ꯀꯨꯏꯔꯣꯏꯌꯦ ꯑꯩ ꯁꯠ ꯂꯥꯎꯅ ꯊꯣꯡꯂꯛꯀꯦ ꯑꯗꯨꯒꯅꯦ ꯆꯥꯛꯈꯣꯝ ꯑꯃꯇꯣꯏꯁꯨ ꯆꯥꯔꯒ ꯆꯠꯂꯣ ꯅꯆꯥꯅꯨꯄꯥꯁꯨ ꯆꯠꯅꯤ ꯍꯥꯏꯔꯦ ꯆꯥꯃꯤꯟꯅꯔꯒ ꯍꯦꯛ ꯆꯠꯂꯣ ꯑꯩ ꯀꯨꯏꯔꯣꯏ ꯁꯠ ꯊꯣꯡꯂꯛꯂꯒꯦ ꯍꯣꯏ ꯈꯔ ꯍꯦꯛ ꯆꯥꯔꯒ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯂꯣꯏꯁꯜꯂꯨꯔꯣ ꯏꯆꯥ ꯇꯣꯝꯊꯤꯜ ꯑꯗꯣ ꯎꯅꯔꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯑꯁꯦ ꯂꯥꯡꯇꯛꯅꯔꯦ ꯃꯃꯥꯗꯨꯕꯨ ꯂꯣꯏꯈꯤꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯈꯤꯇꯪ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯕꯗꯨꯕꯨ ꯃꯥꯕꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦꯃꯤ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯀꯨꯏꯅ ꯂꯣꯏꯁꯟꯈ꯭ꯔꯦꯗ ꯀꯔꯤꯅꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯕꯨ ꯂꯣꯏꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯁ ꯏꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯏꯟꯖꯥꯡꯗꯨꯅꯤꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯁꯤꯗꯤ ꯃꯤꯀꯨꯞꯇ ꯂꯣꯏꯕꯅꯤꯅꯦꯍꯦ ꯌꯥꯝꯅ ꯊꯨꯕꯅꯤꯅꯦ
Sarasi. Hoi pabong yam thui kuidri ma chak thong ga ram thun lui na harak dai nga uram. Ai solution ke tarom mane du chak loi na harak dai cha ba tholai ni. Sarasi pabong. Hoi sarasi horsi ko. Hoi pabong. Ô thốt nó học cái đấy đúng không? Anh nhắc qua mới ha rồi đi hè. Họ cha nó cái nó riêng nó cũng lấy với đứa bụi phải là sao vậy bố? Chả hết rồi đang cho. Cái này bà bố, cái này có cha nó đứa bố. Ông thâu dream mi. Rồi cái bà bông có cha gì? Cái đâu đấy cái ipan à? Ipan là phạm sao bên sang à? Tôi thong ông bà ta hao nó cha đi bên này. Mi atau pergi memang ke siapa sudah tica ke memang ke siapa bu? Pai papu, cara dong ni tu mana? Mi atau pergi apa sudah teh, nak terapa bu? Kali hapsir oke, oi papu ya bro, ibu nang di. Ya re mama, kali kak tesa ke haram madu na puk aji, lau re. Ya ni hapak anu. Ibu ngo nang gidi kari wali, hafal udana nama ada. Papu lo ya re dah, puk lo thal le. Ima ya ni nasasu. Ibu ngo, kerap anh sang xe nang bo ya ni papo nasa chandre pukse ado papo ai hago charamage ai am ta loi salo kige hoi loi salo ipa su loi rabani pa su loi salo da bani mama kitang ngan se se hai ra ga nang na adum loi sali bani hai dana theng e do satli se kai na moi papo hoji pu theng ha si bu ham ngal li hoji si hoji pu theng adi loi koi sak ngan na thong ga na tro sar ga lai si bu sak cha ta bi da set po ring sai set pe yai ngal li hoji si moi papo thobok cha thok lam labadi theng na roi dor bani ne he adu na ni ne kitang ngan na cha se hai dana aina sor hondri ba se gari ngai ba hai si su ngai ba ga lak pa natte do ngai ha amuk ngai na dori bani adum theng ki dori bani ne tawri se ima na cha mu charu ki ko hoi chalo karino moi papung tu bungan na set kine haram badagi chak charo badagi tum nun lai khrab sala thol ki tremi thok ti thole ai hai se ta ka taran mati mu sar ko dori bani papo cha pe tholak la bro hoi ai chat pa tholak la bani ko chalo ki ge ko yum da ki cha thok kanu yum da dum lai ko e kai no e yum ma si thadok tu ko cha set pa ki mong ni ngang se mama karino nang bunga hora bro ai na nang bu yum thadok tu no ko cha chali hai badi hai ki de dana yum ma si da layu cha thok kanu hai bani ne nang bo o thok ko gi mama ni ko nang sale amuk sau tu no tauri ne he chalo ki ko aduni ba moi papo hoi jalbiru ro o thok mani mama se yum da gi cha thok kanu yum da mi layu hai ro bada sau bu sau ra ini magi mo ong matau du da ai di nokning lurabani ni mai pha mo yum do asida lei ba yum si mahali adu ngarang talak yum du di chum me se adu chai da chat mi em te der ta hang da yeng on na hoi hang da ni yeng si ko mi am ta lei bra hai ba do hani yeng si asida ibungo ma tholak liba asida hang la si makoi gi yum do koi na thi ba ko ngau re ibungo nang khura kari no ma ta hang ge ne he ibungo tom thil khoi gi yum si bu nang khang bro hoi khura asida konar ma lei se asi chek chek paga dum thongal ama gate pala le bani am chauna mong ta ba gate ama adu do makoi yum ne dum changbiro hoi ibungo yam dungai jere ko nang kura khoi amuk changjero khige mama hauji ibungo do na tala ko yum madu asini ne he yum masi onthok na phajakre da yum ga se kaya da ling na sari banu yengun he hoi ne moi papo yum se kaya da phajari no yengo ado mi imta lei bu su udi amta kau du ni yengo yum masi bu kana lei bage ibungo tomthil kana amta lei tabran he tawri sibu kana amta khumlak tin he ibungo tomthil mi amta lei tabra khang din he mama amata khumlak tin he adu ni moi papo kana amta ta ti mi amta lei tabra khang ti moi mi sing sibu hoi ne mama mi amta tholak ti haiwani karino asibu tomthil gi mama oi ga dawri bro haima karino makoi yum masda ka lak sibu masan pi thabak tawre ka hai bala ni jala kai lei rage kakat pi ro la odun liep tun lei de yum masibu ibungo tomthil ko gi yum natro ibungo min kaloi khangami mi mane ibungo tomthil bu lei khida bro amukta unajage madi meeting dei haidana yamna ngana jatkre imung doina phamura se la o kakat pi ro o ta da kuina thibirak libodo chanupa ni yam thajadi kai lei rage ibungo tomthil na tawbi ki bu mayam adu ai haidok la roge khangdama saraga atopa mada hanglage ibungo tomthil ga kari gum khara tana ge haiduna lakcha bane haima moi pa bo ibungo tomthil gi mama oi leram mi yam harhawe
ꯑꯗꯨꯅꯦ ꯃꯃꯥ ꯑꯩꯁꯨ ꯉꯛꯄꯗ ꯂꯣꯏꯔꯕꯅꯦ ꯍꯔꯥꯎꯔꯤꯕꯅꯤꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯥꯕꯨ ꯆꯠꯈꯤꯕ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯇꯥꯗ ꯈꯣꯏꯒ ꯊꯩꯅꯔꯝꯒꯅꯤꯌꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯆꯠꯈꯤꯕ ꯃꯄꯥꯁꯨ ꯄꯨꯟꯅ ꯆꯠꯈꯤꯕꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯨꯗꯤ ꯆꯠꯅꯈꯤꯕ ꯑꯗꯣ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯣ ꯆꯥꯒ ꯊꯛꯈꯤꯗꯧꯅꯤꯀꯣ ꯆꯥ ꯑꯝꯇ ꯁꯦꯝꯖꯔꯛꯀꯦ ꯀꯨꯏꯔꯣꯏꯗ ꯏꯆꯥꯅꯨꯄꯥꯗꯣ ꯉꯍꯥꯟꯒꯤ ꯁꯤ ꯃꯇꯝꯁꯤꯗ ꯆꯠꯄ ꯅꯠꯇꯦ ꯉꯁꯤꯗꯤ ꯃꯥ ꯃꯤꯇꯤꯡ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯌꯥꯝꯅ ꯉꯟꯅ ꯆꯠꯈ꯭ꯔꯤꯕꯅꯦ ꯃꯄꯥꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯦ ꯃꯐꯝꯕꯨꯗꯤ ꯄꯨꯟꯗꯕ ꯑꯗꯣ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯣ ꯀꯨꯏꯔꯣꯏꯌꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯗꯪ ꯊꯛꯃꯤꯟꯅꯈꯤꯁꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯁꯦꯝꯖꯔꯛꯀꯦ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯁꯦꯝꯕꯤꯔꯨꯔꯅꯨ ꯑꯩꯈꯣꯏꯁꯨ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜ ꯂꯩꯇ꯭ꯔꯕꯗꯤ ꯍꯟꯅꯕ ꯇꯧꯔꯒꯦ ꯀꯔꯤꯅꯣ ꯌꯥꯗꯦ ꯌꯥꯗꯦ ꯆꯥꯒ ꯊꯛꯈꯤꯗꯧꯅꯤ ꯉꯥꯛ ꯈꯛꯇꯅꯤ ꯀꯨꯏꯔꯣꯏ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯨꯀꯣ ꯃꯃꯥ ꯃꯃꯥꯡꯗ ꯍꯥꯏꯖꯕ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯣꯏꯔꯝꯂꯦꯗꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯌꯦꯡꯉꯨꯅꯍꯦ ꯀꯌꯥꯇꯅꯣ ꯌꯦꯡꯉꯣ ꯈꯜꯂꯨꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇꯔꯦꯅꯦꯍꯦ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤꯀꯣ ꯑꯩꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦꯃꯤ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯑꯃꯨꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯈꯣꯏꯗ ꯍꯥꯏꯖꯕ ꯂꯥꯛꯂꯤꯁꯤ ꯌꯦꯡꯉꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯌꯦꯡꯉꯣ ꯑꯁ ꯈꯜꯂꯨꯔꯒ ꯌꯥꯝ ꯍꯔꯥꯎꯋꯤꯗ ꯑꯩꯗꯤ ꯀꯔꯤꯅꯣꯃꯤ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯈꯪꯅꯖꯥꯠꯂꯣ ꯍꯥꯟꯅ ꯑꯩꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦꯃꯤ ꯃꯆꯥꯅꯨꯄꯤꯒ ꯊꯕꯛꯀ ꯇꯧꯔꯖꯥꯠꯂꯥ ꯑꯗꯨꯒꯤ ꯍꯥꯏꯕꯒ ꯂꯥꯛꯏꯖꯥꯠꯂꯥ ꯃꯑꯣꯡ ꯀꯥꯛꯇꯤ ꯏꯆꯥꯁꯦ ꯊꯕꯛ ꯇꯧꯔꯒꯅꯦ ꯃꯥ ꯅꯤꯡꯖꯔꯤꯁꯦ ꯊꯨꯡꯉꯒ ꯂꯨꯍꯣꯡꯕꯤꯁꯤ ꯀꯥꯅꯒ ꯌꯥꯝ ꯇꯧꯔꯛꯈꯤꯕꯅꯦ ꯑꯗꯨꯕꯨ ꯊꯕꯛꯀ ꯇꯧꯔꯖꯥꯠꯂꯕ ꯑꯗꯨꯒꯤ ꯍꯥꯏꯕ ꯂꯥꯛꯏꯖꯥꯠꯂꯥ ꯏꯁ ꯐꯖꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜ ꯈꯣꯏꯒꯤ ꯌꯨꯝ ꯂꯩꯈꯩꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯖꯥꯠꯅꯤꯅ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯈꯛꯇꯅꯤ ꯂꯩꯔꯤꯁꯨ ꯏꯁ ꯐꯖꯈ꯭ꯔꯦ ꯃꯃꯥ ꯑꯗꯨꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯁꯦ ꯈꯜꯂꯨꯔꯒ ꯅꯤꯡꯉꯝꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦꯃꯤ ꯇꯧꯔꯤꯁꯦ ꯃꯃꯥ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜ ꯊꯦꯡꯅꯗꯕꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯃꯥꯕꯨ ꯎꯅꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯂꯒ ꯆꯥꯗꯣ ꯂꯣꯟꯕꯤꯔꯨꯗ꯭ꯔꯁꯨ ꯌꯥꯔꯕꯗꯨꯕꯨ ꯄꯪꯋꯥ ꯑꯃ ꯋꯥꯕꯤꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜꯁꯨ ꯊꯦꯡꯅꯗ꯭ꯔꯕꯅꯤꯅ ꯑꯦ ꯀꯔꯤꯅꯣ ꯆꯥ ꯂꯣꯟꯗꯨꯅ ꯃꯤ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯊꯛꯃꯤꯟꯅꯁꯤ ꯀꯩꯅꯣ ꯊꯛꯑꯒ ꯆꯠꯂꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯂꯥꯛꯂꯝꯃꯤ ꯍꯥꯏꯗꯅ ꯈꯔ ꯇꯝꯕꯤꯌꯨ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜ ꯍꯜꯂꯛꯂꯒ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒꯅꯦ ꯁꯣꯏꯗꯅ ꯇꯝꯖꯒꯦ ꯇꯣꯝꯊꯤꯜꯅ ꯇꯧꯔꯤꯕ ꯃꯤꯇꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯂꯣꯏꯅ ꯌꯥꯎꯍꯜꯂꯝꯃꯤ ꯃꯍꯥꯛꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯀꯌా ꯑꯃꯁꯨ ꯃꯈꯣꯏꯗ ꯊꯥꯡꯒꯠꯂꯝꯃꯤ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯥꯔ ꯀꯌా ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯌꯥꯔꯝꯃꯤ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯏꯖꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ ꯇꯣꯝꯊꯤꯜꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯑꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯃꯌꯥꯝ ꯂꯩꯊꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯇꯥꯃꯣ ꯃꯌꯥꯝ ꯂꯩꯊꯗꯣꯏꯁꯤꯕꯣ ꯌꯥꯔꯅꯤꯌꯦ ꯃꯌꯥꯝ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯂꯩꯁꯅꯨ ꯀꯩꯅꯣ ꯂꯩꯔꯁꯨ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯅꯪꯒꯤ ꯃꯤꯇꯤꯡ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯥꯡꯕ ꯊꯣꯛꯂꯛꯂꯝꯃꯤ ꯊꯣꯛꯂꯛꯄꯗ ꯇꯣꯝꯊꯤꯜꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯄꯤꯔꯝꯂꯕꯅꯤ ꯑꯩꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ ꯉꯟꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯇꯥꯡꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯏꯖꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯑꯣꯐꯤꯁꯥꯔꯅꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯣꯝꯊꯤꯜꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯅꯁꯨ ꯉꯟꯅ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯍꯔꯥꯎ ꯍꯥꯏꯅꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯇꯥꯡꯕ ꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈꯤꯔꯝꯃꯤ 이베마 라이자 락리바 프라이데 누미체 ꯅꯪꯒꯤ ꯁꯥꯔꯒꯤ ꯕꯥꯔꯗꯦ ꯇꯥꯕꯅꯤ ꯏꯟꯚꯥꯏꯇꯦꯁꯟ ꯂꯣꯏꯅ ꯄꯤꯔꯝꯕꯅꯤꯀꯣ ꯂꯥꯛꯇꯕ ꯌꯥꯗꯦ ꯁꯣꯏꯅꯤꯀꯣ ꯁꯥꯔꯁꯨ ꯉꯁꯤ ꯃꯤꯇꯤꯡ ꯑꯃ ꯆꯠꯈꯤꯕꯅꯤ ꯍꯣꯏ ꯗꯥꯗꯥ ꯑꯁꯤ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯂꯒꯦꯀꯣ ꯏꯟꯚꯥꯏꯇꯦꯁꯟꯁꯦ ꯍꯣꯏ ꯊꯝꯕꯤꯔꯝꯃꯣ ꯃꯃꯥ ꯏꯆꯥ ꯇꯣꯝꯊꯤꯜ ꯊꯦꯡꯅꯔꯛꯇꯕꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯃꯥꯕꯨ ꯎꯅꯔꯅꯤ ꯈꯟꯗꯅ ꯍꯔꯥꯎꯗꯅ ꯉꯔꯥꯡꯗꯒꯤ ꯇꯨꯝꯕ ꯐꯥꯎ ꯌꯥꯗꯗꯅ ꯆꯠꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯂꯩꯔꯝꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯒꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯝꯊꯤꯜꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯣꯏꯔꯝꯕꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯖꯕ ꯂꯥꯛꯂꯝꯕꯗꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯦ ꯃꯥ ꯊꯦꯡꯅꯔꯛꯇꯕꯒꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯌꯥꯝ ꯍꯔꯥꯎꯋꯦꯃꯦ ꯑꯩꯗꯤ ꯍꯣꯏꯅꯦ ꯃꯃꯥ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯍꯔꯥꯎꯋꯦ ꯑꯗꯨꯕꯨ ꯏꯆꯥ ꯇꯣꯝꯊꯤꯜꯗꯣ ꯎꯅꯔꯅꯤ ꯈꯟꯗꯅ ꯍꯔꯥꯎꯅ ꯆꯠꯂꯦꯔꯒ ꯊꯦꯡꯅꯔꯛꯇꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤꯗ ꯃꯥꯁꯨ ꯄꯥꯎ ꯑꯃ ꯑꯩꯈꯣꯏꯅ ꯃꯃꯥꯗ ꯍꯥꯏꯔꯝꯂꯕꯅꯤꯅ ꯂꯥꯛꯄꯁꯨ ꯌꯥꯏꯗꯅ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯃꯥꯁꯨ ꯂꯥꯛꯄꯗꯤ ꯌꯥꯔꯦꯗ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯦ ꯍꯥꯏꯔꯕꯅꯤꯅ ꯃꯥꯁꯨ ꯂꯥꯛꯀꯅꯤꯕ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯥꯔ ꯇꯥꯡꯕꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯃꯥ ꯂꯣꯏꯅ ꯌꯥꯕꯤ ꯌꯥꯝ ꯐꯩ ꯃꯥꯒꯤ ꯕꯥꯔꯗꯦꯒꯤ ꯏꯟꯚꯥꯏꯇꯦꯁꯟꯒꯁꯨ ꯄꯤꯔꯝꯃꯤ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯆꯠꯇꯕ ꯌꯥꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯤ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯑꯝꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦꯃꯤ ꯑꯁꯨꯛ ꯊꯦꯡꯕꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ
ꯑꯦ ꯍꯥꯏꯔꯤꯉꯩꯗ ꯌꯧꯕ ꯌꯧꯔꯛꯑꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯀꯔꯤꯅꯣ ꯃꯃꯥ ꯅꯇꯣꯝꯇ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯇ ꯂꯣꯟꯗꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯨ ꯑꯩꯕꯨ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯇ ꯂꯣꯜꯂꯤ ꯀꯥꯏꯅ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡꯁꯤꯕꯨ ꯍꯜꯂꯛꯄ ꯈꯟꯅꯕ ꯍꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯈꯟꯅꯕ ꯀꯔꯤ ꯍꯧꯈ꯭ꯔꯒꯦ ꯃꯃꯥ ꯅꯪꯕꯨ ꯅꯪꯅ ꯉꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯒꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯂꯨꯍꯣꯡꯕ ꯆꯠꯄꯤꯈ꯭ꯔꯒ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ ꯀꯗꯥꯏꯗꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯂꯣꯏꯔꯨꯗꯧꯅꯣ ꯂꯨꯍꯣꯡꯕ ꯂꯣꯏꯕ ꯉꯥꯏꯔꯕꯗꯤ ꯑꯩ ꯊꯦꯡꯂꯅꯤ ꯈꯟꯗꯅ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯇꯨꯅ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤꯅꯦꯍꯦ ꯃꯔꯨꯞ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯥꯍꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯤ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤꯗꯤꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯒ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤ ꯐꯥꯎꯕ ꯁꯥꯍꯧꯔꯤꯕꯅꯤ ꯃꯥꯗꯤ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯉꯁꯤꯅꯦ ꯑꯩꯈꯣꯏꯅ ꯉꯍꯥꯟ ꯍꯥꯏꯖꯕ ꯆꯠꯂꯨꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯉꯁꯤ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯍꯪꯗꯅ ꯃꯤꯡꯒ ꯂꯣꯏ ꯈꯪꯉꯝꯃꯤ ꯑꯩ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯏꯆꯥꯅꯨꯄꯥꯕꯨ ꯍꯪꯂꯝꯂꯤꯕꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕు ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯔꯕꯔꯣ ꯅꯪꯕꯨ ꯍꯪꯍꯧꯗ꯭ꯔꯕꯔꯣ ꯑꯗꯨꯒꯤ ꯍꯥꯏꯕꯒ ꯂꯥꯛꯂꯤꯕꯔꯥ ꯍꯥꯏꯕ ꯍꯩꯃꯥ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯑꯗꯨ ꯍꯪꯍꯧꯗ꯭ꯔꯦꯃꯤ ꯉꯁꯥꯏ ꯋꯥꯈꯜꯁꯤꯗꯗꯤꯅꯦ ꯈꯜꯂꯤꯕ ꯍꯪꯒꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯍꯪꯍꯧꯗ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯀꯥꯎꯗꯨꯅ ꯃꯣꯏ ꯂꯥꯛꯑꯦ ꯐꯝꯃꯦ ꯆꯥꯒ ꯊꯛꯃꯤꯟꯅꯗꯅ ꯇꯧꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯔꯤꯕꯅꯦ ꯑꯗꯨꯒ ꯂꯣꯏꯅ ꯀꯥꯎꯔꯤꯃꯤ ꯌꯦꯡꯉꯣ ꯑꯩ ꯀꯣꯛꯁꯤ ꯌꯥꯗ꯭ꯔꯤꯃꯤ ꯃꯃꯥ ꯅꯪꯕꯨ ꯑꯗꯨ ꯍꯪꯕ ꯀꯥꯎꯍꯧꯔꯕꯔꯣ ꯑꯗꯨꯇꯪ ꯍꯪꯂꯝꯂꯕꯗꯤ ꯐꯒꯗꯕ ꯏꯆꯥꯅꯨꯄꯥꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅꯦꯃꯤ ꯑꯩ ꯄꯨꯡꯀꯥꯎ ꯀꯥꯎꯔꯤꯃꯤ ꯌꯦꯡꯉꯣ ꯉꯛꯄꯅꯤ ꯑꯩ ꯋꯥꯈꯜꯁꯦ ꯀꯣꯛꯇꯣ ꯑꯃ ꯁꯤꯟꯗꯣꯛꯂꯁꯤꯔꯣ ꯃꯃꯥ ꯋꯥꯈꯜꯗꯣ ꯀꯥꯎꯗꯅꯕ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯃꯣꯏ ꯄꯥꯕꯨꯡ ꯁꯤꯟꯗꯣꯛꯂꯁꯤꯔꯥ ꯏꯕꯨꯡꯉꯣ ꯍꯜꯂꯛꯂꯕ꯭ꯔꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯌꯥꯝ ꯀꯟꯅ ꯅꯣꯛꯑꯝꯃꯤꯗ ꯌꯥꯝ ꯍꯔꯥꯎꯔꯝꯕ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯅꯣꯛꯂꯝꯃꯤꯕꯅꯤꯅꯦꯍꯦ ꯅꯪꯒꯤ ꯄꯥꯕꯨꯡꯅꯅꯦ ꯏꯃꯥꯁꯦ ꯀꯣꯛ ꯐꯠꯇ꯭ꯔꯦꯌꯦ ꯀꯣꯛ ꯑꯃ ꯁꯤꯟꯗꯣꯛꯁꯦꯌꯦ ꯑꯗꯨꯒꯤ ꯅꯣꯛꯂꯝꯃꯤꯕ ꯑꯩꯈꯣꯏꯅ ꯉꯍꯥꯟ ꯃꯃꯥꯡꯗ ꯍꯥꯏꯖꯕ ꯆꯠꯂꯨꯕ ꯏꯕꯦꯝꯃꯗꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯂꯥꯛꯑꯝꯃꯦ ꯅꯪ ꯍꯪꯗꯨꯅꯒ ꯂꯥꯛꯑꯦ ꯅꯪꯒꯤ ꯃꯤꯡꯒ ꯈꯪꯉꯤꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯨ ꯑꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯨ ꯅꯨꯡꯁꯤꯗ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯃꯆꯥ ꯑꯩ ꯈꯣꯡꯒꯨꯟꯒ ꯂꯤꯔꯛꯏꯕ ꯑꯩꯅꯗꯤ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯕꯅꯤꯅꯦ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯆꯠꯄꯤꯔꯨꯔꯒꯦ ꯂꯥꯏꯁꯦ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯑꯩ ꯆꯠꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯈꯣꯡꯒꯨꯟꯒ ꯂꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒ ꯂꯥꯛꯑꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤ ꯈꯜꯂꯨꯕꯗ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯕꯤꯗ ꯅꯣꯟꯊꯗꯨꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯏꯃꯥ ꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯗ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥ ꯈꯣꯏꯗ ꯈꯪꯍꯜꯂꯔꯣꯏꯒꯦ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛꯀꯤ ꯑꯣꯏꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯈꯨꯝꯂꯒꯦ ꯏꯃꯥ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦꯍꯦ ꯑꯗꯨꯅꯅꯦ ꯑꯩ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ ꯁꯣꯝꯗ ꯉꯁꯥꯏ ꯃꯤꯇꯤꯡ ꯇꯧꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯈꯣꯏ ꯀꯩꯅꯣ ꯇꯧꯕꯅꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯇꯥꯟꯅꯕꯅꯦꯕ ꯑꯗꯨꯒꯤ ꯍꯪꯕ ꯂꯥꯛꯏ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯏꯃꯥꯗꯤ ꯈꯪꯗꯕꯅꯤꯅꯅꯦ ꯃꯆꯥꯅꯨꯄꯤꯗꯣ ꯊꯕꯛ ꯇꯧꯔꯦꯒ ꯍꯥꯏꯕ ꯂꯥꯛꯏꯕꯅꯤꯅ ꯈꯜꯂꯨꯔꯕꯅꯦ ꯑꯗꯨꯒꯗꯤ ꯏꯆꯥꯒꯤ ꯃꯤꯡꯒ ꯀꯧꯗꯅ ꯂꯥꯛꯑꯦ ꯁꯨꯃꯥꯡꯗ ꯂꯦꯞꯇꯅ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜ ꯂꯩꯕ꯭ꯔꯥ ꯀꯥꯅ ꯑꯗꯒꯤꯗꯤ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯆꯠꯈꯤꯕꯇ ꯉꯥꯏꯔꯤ ꯍꯥꯏꯕꯗꯒꯤ ꯏꯃꯨꯡꯗꯅꯦ ꯆꯥꯒ ꯊꯛꯃꯤꯟꯅꯗꯅ ꯏꯃꯥꯒ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯇꯧꯔ ꯂꯩꯔꯝꯃꯤꯅꯦ ꯐꯅ කුꯏꯅ ꯑꯗꯣ ꯃꯈꯣꯏꯅꯅꯦ ꯃꯈꯣꯏ ꯂꯥꯛꯑꯝꯃꯤꯅ ꯏꯆꯥꯗ ꯇꯝꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯦ ꯑꯣ ꯐꯔꯦ ꯆꯪꯉꯣ ꯐꯤꯅꯔꯣꯝ ꯀꯥꯇꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯋꯥꯔꯝꯂꯅꯤ ꯏꯃꯥ ꯅꯪꯒꯤꯅꯦ ꯀꯩ ꯀꯩꯅꯣ ꯈꯔ ꯁꯦꯝꯕꯤꯔꯛꯀꯦ ꯆꯥꯕ ꯌꯥꯕ ꯍꯣꯏ ꯏꯃꯥ ꯑꯗꯨꯅ ꯆꯥ ꯆꯪꯉꯦ ꯐꯤꯔꯣꯝꯗ ꯍꯣꯡꯗꯣꯛꯑꯒꯦ ꯑꯗꯣ ꯑꯩꯒꯤ ꯆꯥꯅꯕꯗꯣ ꯄꯣꯔꯛꯑꯣꯕ ꯆꯪꯉꯦꯀꯣ ꯏꯃꯥ ꯄꯥꯕꯨꯡ ꯆꯪꯉꯦꯅ ꯆꯥ ꯃꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯈꯤꯗ꯭ꯔꯣ ꯑꯗꯨꯅꯤ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯗꯨꯅ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯆꯠꯍꯟꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯗꯣ ꯑꯗꯨꯒꯨꯝꯅ ꯑꯗꯨꯝ ꯂꯩꯔꯣꯏꯗꯔꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯊꯕꯛ ꯆꯤꯟꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯑꯗꯨꯅꯦꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯉꯛꯄꯗ ꯂꯣꯏꯔꯦꯃꯤ ꯃꯣꯏ ꯄꯥꯕꯨꯡꯁꯤ ꯌꯥꯝ ꯍꯩꯌꯦ ꯏꯆꯥꯁꯦ ꯄꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯈꯤꯌꯦ ꯁꯨꯝꯅꯒ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗ ꯑꯩ ꯈꯜꯂꯨꯗꯕꯅꯦꯃꯤ ꯌꯥꯝ ꯍꯩꯌꯦꯃꯤ ꯃꯣꯏ ꯄꯥꯕꯨꯡꯁꯤ ꯀꯥꯏꯗꯒꯤ ꯇꯝꯃꯛꯏꯅꯣ ꯀꯔꯤꯅꯣ ꯃꯃꯥ ꯀꯗꯥꯏꯗꯒꯤ ꯇꯝꯂꯛꯂꯤꯕꯅꯣ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯕꯨ ꯅꯣꯛꯅꯤꯡꯉꯤꯅꯦꯍꯦ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯏꯕꯦꯝꯃ ꯍꯣꯏ ꯌꯥꯔꯦꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯒꯤꯅꯦ ꯀꯩ ꯀꯩꯅꯣ ꯆꯥꯅꯕ ꯈꯤꯇ ꯁꯦꯝꯕꯤꯔꯨꯈꯤꯒꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤ ꯃꯥꯅꯤꯅꯦ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡꯁꯤ ꯅꯨꯡꯁꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯈꯜꯂꯨꯕꯗ ꯃꯆꯥ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕꯅꯤꯅꯦ ꯑꯩꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯕ꯭ꯔꯥꯅ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗꯒ ꯗꯥꯏꯔꯦꯛ ꯂꯥꯛꯇꯅꯒ ꯊꯤꯔꯛꯂꯝꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯠꯅꯤꯡꯂꯤꯕꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯑꯗꯨꯕꯨ ꯂꯥꯏꯁꯤꯅ ꯑꯩꯉꯣꯟꯗ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒꯤ ꯈꯜꯂꯨꯔꯗꯤ ꯑꯩ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯡꯆꯠ ꯆꯠꯅꯤꯡꯗ꯭ꯔꯦ ꯆꯠꯅꯤꯡꯕ ꯐꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯌꯦꯡꯗꯤ ꯉꯥꯛ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ